Arambay News Guwahati da Manipuri Pau tabiribasingbu ihan hanbamaktada Chingangbam Sujitarani khurumjari hojing asi samlappa mariba pau sing lobirase Assam ki lagliba assembly mikhala sidadi BJP na anouba lalong ama sanarakadori BJP su minority politics sanaba horakle Assam da kendra tarada BJP na minority mirepta party ticket pigani haikre Guwahati club ta Congress amdi police ki marakta ngasi yamna makkanna muknabagi thogdog ama thokre Pochegi mamal angakpa phangna wangkhalakliba loinana lomi ain gi mayokta Raj Bhavan tamna akanba wakat khongjang changsilakpadagi thokdok asi thokibane lambi da security force na thatki state congress president Ripun Borana barricade namkhaiduna police ka phawba inakhi congress luchingba Gaurav Gogoi Rakibul Hussain amadi Debarbat Saikia police na phajinki Police na nongmay satoktuna protester sing tamna nongmay kap na nabahot ki haina Congress na kan maral sirakibag na police ki kahen ba thong asigi matakta case pangani kihalakre Malem Laimaida angakpagi masak oigadoriba Sri Ram Janmabhumi Tirtha Khetra Laisang ama Ayodhya da sagadoriba sigidambak angamba sel gi tengbang hapnariba sida Lakipur lamdam gi oina Manipuri singi sel khonggatpagi thodang loriba Khaidem Kanta amadi N Nandamohan ani gi lamjing makada ngarang Kasar Lakipur Konjeng Laikai da laiba Maitei Pukai Lup ki sanglenda RSS ki mute singaloinana ahanba tangkaki sel khonggatpagi khongjang chathakre Rupai Bali, Tolengram, Kuman, Ningthem Khun, Chandam Laikai, Puthikal, Borbil, Amade, Singerbon na chingba, Kungang Kayagi Miyoi Singdagi, Kongolakiba, Apunba Senpam, Lupalising Kuntrani Panga Chatruk, RSS ki mafamda Kusinakre. Naharol Korirol Silup, Assam Manipuri Sahitya Parisad, Manipuri Short Story Society, Amasung Malades na chingbalup singi apunba mifam amada, Jaribon gi saknarebi AIB T Sanamachana, Laikidabada, Awaba Fongtokre. Naharol Korirol Silup ki Hanagi President Ingudam Satish Chandra na mifam apoiduna pangthokiba mifam asida, Ingudam Binod, Khaidem Kanta, Yumnam Nodia Chan, Laukham Atol, Konthauzam Nandababu amasung Ingudam Nilbirna Laikidraba Kabi asigi punsi amasung sahitya gi maramda wangangki Kabi asigi khui kayada Korirol Silup Assamna Korirol Athoibi amasung Malades Assamna su Kabi Ratna amadi Jananeta Irabot mana piduna ikai khumna khrabani Laikidrabagi thawaina laramlenda ingna chikna layunaba minute ani tumina leptuna taibang mapugi mafamda thongni sakhi Anisuba Moirangthem Dev Singh Memorial Academy Badminton Championship English Ingini Kunmathoi Major Potharaba Purit Sabam Manidhon Singh Headmaster Amasung Mahaki Team gi lamjing makhada Mai Pakna Loishinkre Hokiba January tang tarani thoidagi taramanga fauba Academy asigi lampakta pangthokiba championship asida punna participant chamaga humpuna tongan ba category habadi under 12 boys singles and doubles under 17 boys singles and doubles men's open singles and doubles amasung veteran men's open doubles category singda compete taunaki Handaki chahi asida hanboina Laikidrabi M Patso Lai Devi bu ningsingdaduna Anoba category Women's Open Doubles Events Asida Hapchinki. Thoramasida A Nandababu, Lieutenant Colonel Potharaba A Gaurakisor, K Santi Kumar, A Movie SP Jiribam, Git Chandra, DSP Jiribam, Basulal ASP Jiribam, M Selungba, Dr. M Sanatomba Singh, K Champalal, Y Nadia Chan, K Bidyapati, Amadi, Helen Babu Nachingba, Akanava invitee Singna, Sarukyaki. Manipur ki CMN Biren gi midyeng makhada Loktak Lake Irrigation gi thabuk mapung phana paikhalakpadagi ngarangdagi hongna Imphal Main Canal da Loktak Lake Irrigation gi pump house amadagi ising thaba hobadagi Moirang Bisnupur Oinam amadi Nambol na chingba kendra singda ningtham mahi marong paksana thabagi thorang hokre Canal asina koliba khungang sing Tobokpi Upokpi Potsangbam Nacho Kwaksify Foizuman Tobul Ngaikhong amadi Joypur Khunogi Lopham singda ising ningthina phangba ngamle hairi Manipur lenga ki school singda khanaba thorang amagi makhada thangtagi oja haptuna mahi tamhangadabani natrabadi lenga ki school amsung college singda oja hapagi hojik chathariba thorang asi ki marks na athingba thamlagani haina ngasi Manipur Press Club ta pangthokiba pawgi mifam amada ki marks ki president Ningthauzam Ajitna phongdokre loinana graduate oza amadi primary oza sing lobagi hojik school singda chathariba interview process khudingmaksu athingba thamle haiki
Council of Higher Secondary Education Manipur COSEM gi Chairman Lamabam Mahendrana Chairman oibagi matam hokiba Inglising ani kungi December kuntrada loikhrabasu COSEM gi ek ki wangmada chahi ani sangdoktuna Chairman gi pham makha tana puhannabagi thokiba order du gi matangda CM N Birena midyeng changlagani hairi Local pauche amaga wari sanabada chumna sangdokhribra natraga chana pathap lana tawkribra haibado thigal agani haina CM na thajaba pirakre Lebaga Sigi Prime Minister Narendra Modi na video conferencing ki khuthangda COVID vaccine kapagi ahanba dose ngasi launch tawkhibaga matam ikan kanadana Manipur gi CM N Birena su Jenims ki auditorium da pangthokpa thoram amada vaccine gi ahanba dose Manipur da su launch tawkhi Thoram asida Jenims Hospital da attendant oina thabak toriba khurai dagi ningombam Roman kauba miyoi amada Manipur gi oina ihan hana COVID vaccine kapki CMN Birena haikibada ahanba phase asida khangatlaba site tarada health worker lisingamaga chatruk tara tareta COVID ki vaccine kapkani aduga ani subadana frontline workers singda aduga mathangdana chahi yankhai mathaki miyoi singda COVID vaccine kapkani Panbaya state asida sinariba vaccine ase Oxford University amasung AstraZeneca na saba soingamloi haina lauthokraba Covishield vaccine ne Panbayai Bisnupur district yoina district hospital Bisnupur da vaccine kapagi khongjang DC Nita Arambamna hawdokhi Meghalaya da COVID vaccine kapagi khadoktuna thamliba site taragi manungda ama wariba Negrims Hospital Silong da so Meghalaya gi CM Conrad K Sangma yauna COVID vaccine kapagi khongjang changsinki State asigi health amsung sanitation workers singa so video conferencing gi khuthangda wari sanakhi State asigi healthcare worker Chanipan ga kuntrani henbada Covishield vaccine kapkani Nakalamarom da Mizoram da su COVID vaccine kapa hokre Health Minister Dr. R. Lalthanglia Aizawl Civil Hospital da ngasi COVID vaccine kapagi khongjang launch tawki Healthcare staff P. Lalmuang Puina state asida ihan hanboina Covishield vaccine kapki Haukiba pung kunmari asida awangnompoki state singi manungda hauzik fawda COVID-19 positive oibagi report lakraba state singi manungda Assam da taramanga Tripura da mari Manipur da kunmari Meghalaya da ani Nagaland da taramanga amadi Mizoram da mari ni amadi haukiba pung kunmari asida Assam da miyoi ama Manipur da miyoi ama amadi Meghalaya da miyoi ama COVID number moiduna laikhidabagi paunatana awangnompoki atopa state singdagi hauzik fawbagi oinadi COVID number moiduna laikhidabagi paw amata laktri Asumna India da ngasi gi oina hauzik fawbada anoba COVID positive case lising tarani thoiga chatruk phangkhre apunba nabagi masingna crore amaga lakh manga lising yankhai taruk lankhre hauzik laying libagi masingna lakh ani dasmik sino taretni amadi apunba laikibagi masing lakh amaga lising yankhai ni thoi chahum yoksilakle ngasi gi oina hauzik fawbada India da COVID number moidana miyoi chamaga nifuni thoi laikidabagi paw lakle aroibada atopa pawsingda Ngasidagi Yankhai Mathoi Suba International Film Festival of India IFFI Goa Panajigi Manak Nakna Syama Prasad Mukherjee Stadium da hawdokre Information and Broadcasting Minister Prakash Javadekar na haiki India amasung Bangladesh na Bangabandhu kauba Sheikh Mujibur Rahman gi punsi amadi thabak thawong singi matangda film ama namnanaba kanna hotnari amadi festival asida Bangladesh na focus country oire Handak chahi asida IFFI na film entry chani hena phangki Minister Javadekar na Film Bazaar India gi taramari suba edition su ngasi hawdokhi Goa da pangthokliba film festival ase lakliba January gi tang kunmari fawba chathagadabane Lebaga Sigi Prime Minister Narendra Modi na ngasi malem gi khwaidigi chawba COVID vaccination program video conferencing gi khuthangda launch tawkhre Khongjang asi miyoibagi minungsigi mathakta yumfam oibani mahigasina nabagi maximum risk labor miyoisingda hana kaplibani haiki Prime Minister Modi na Made in India vaccine ani asigidamak scientist singi mafamda thagatpa phongdokibaga loinana tawbimal khangbasu utki amadi miyamda toknga amadi propaganda singda thajabiganu haijarakhi Hyderabad base oiba Covaxin Saba Farm Bharat Biotech na ngasi Covaxin kaplaba matung kanagumba miyoi amada henjinna side effect oiba thengnaba thoklabadi kapliba miyoi aduda company asina compensation pigani lauthokre Indian scientists singna saba indigenous vaccine Covaxin gi dose lakh 35 leibagi order Bharat Biotech na phangkhrabane
Vaccine asi kapkadaba miyoi aduna sahi tawgodoriba consent form da karigumba nat ona tainaba effect thengnaba thoklabadi miyoi aduda government designated natraga authorized hospital singda checkshin thorang pigani haiba wafam amasu yauri vaccine asina side effect thokhanbani haibasi praman tawba ngamlabadi compensation asi BBIL na pigani hainasu form asida mayek sengna iri Chinese COVID vaccine की matang da chayet naba kya laijarabasu China na leibag asigi vaccine atay leibag singda thadok na naba kanna honarakli China gi leading Sino vaccine gi efficacy gi matang da chayet naba kya laibaga loinana trial data phongbadasu yam maktabki Sinopharm na saba vaccine billion tara hena China na kapkrabane panbayai mamang chahi gi July dana China na emergency da vaccine sinaba hokrabane UK na COVID ki anoba strain gi mayokta ngak senanabagi changshilakpa khongjanga moina lagliba ningthaukaaba numit ki ayuktagi travel corridor pumba thingjalagane Prime Minister Boris Johnson na leibaga sigi miyam ngak senanabagi damak nomagi leptana thorang khaya paikhatle amadi ahenba thorang paikhatpasu yamnamak mathau tai haiki Overseas tagi leibaga sida changlakpa miyoi khudingmakna negative COVID test ki praman tangai fadana utkadabani hainasu Boris Johnson na ngasi lauthokhi Aroibada ngasigi tentak pamaroiba pau khara DGCI na phase 3 Sputnik 5 trial gi ayaba pi ki bagaloina na Dr Reddy na Yanhan Boy na trial gi sem saba hokre Trinamool Congress na party asigi MP Satabdi Raibu themjin bangamkre West Bengal na center da frontline workers sing tanatana state asigi nagrik punamakta kap nabagi matik chana COVID vaccine supply tongnaba hairakre Leibaga sida ahan boy na AIMS Delhi da COVID vaccine kapki SII gi Punawala Dr Gulati amasung VK Paul da Yanhan boy na vaccine kapki Delhi da sanitation worker Manish Kumar da su vaccine kapki COVID vaccine kapagi phase 1 da miyoi crore ahum da vaccine kapkani Nasi ahan ba numitta India da miyoi lagamagal marfudra mathoi chamaga marfumathoi COVID vaccine kapki NIA na lawmi luchingba baldepu wahang pahong chathanabagi hayeng kaurakre panba yai lawmi luchingba se hojik sarkar ga wari sanaba asida yauri bane WhatsApp na privacy hongdokpagi plan yaithokre Joe Biden na David Cohen bu CIA gi head oina khankibaga loina numit chamani gi manungda American million chamada COVID vaccine kapkani lauthokre amadi malemda COVID na siba mi gi masing ngasi million ani yaukre Ngasi gana di Arambai News Guwahati da Manipuri Pau sandok chaba matang installation jabaga loina na tabiri basingbo amkasu hanna kurumjari